Good morning. Ngasigi card ki message haipate yeminarasi ko. Ado ngasi lebapopo numit ko. Lebapopo gi setkadaba color hairagadi red machu ko. Adi nauna yengba ngai gi oina hairagadi haibiramde na haiba yawi ko. Adugini ko haidi hanagi nahaga yengpa ngai di khanga mani dum layakpase kai numit set kaino lebapopo numit sida kari setkadamno haibado ko kai colors use to bayagadage na haibado. Ado sida red machu gumba dumaina use to biba yai ko. Aduga lebapopo se akoina sum akoina kaino to bayana khanba natraga haidi leino kai numita sum akoina hapta amada karam numit se akoina nga gumba henba ko pase tawsige confusion gumba ga yam leraga di otai kem tawdabita ko lebapopo se katang ko haidi gani hen biba hai tare ko haidi ipok numite hen gadra natraga husband gi mapok numite hen gadra angang gi mapok numite hen gadra kaina khanbado ko ado loina mak thupsala hamra lebapopo katang helaga su yaiba aduna loina mak hai tare ko haidi akoi gi thaba inkhangda kaino leiba ayera pan leiba degi sum dasha kai ka leiba phataba degi sum akoina ga haino ko haidi saurubada yade khote kaina dumai sum dumba leiraga di haidi tuesday gumba fasting plus hai tare ko ayuktana fasting tobiraga nungdang dana akoi gi nga gumba dumaina chabi daba hai tare ko sida noma khatang aina kai thokjabani ko sije haidi akoina ishorgi damakta hai tare ko aigi side tagi haidi aina mayam niribanina haidi mangonda da mayam niribanina aigi side aina angamba ma tawjabane ba sida amuk leite ko haidi adu ishorgi done ada ishorgi ne haiba leite ko it just haidi mangal hai tare ko mangal hairaga de mai koina hindi da hairaga na mangalwar haire ko mangal moina mangalwar haido kagina hada mangal graha ko haidi mar that means haidi akoigi keno se graha mangal se ko haidi ma do strong oiragadi tawruba thabakta keno oina bagi damakta neba sida adu sida leire card ahum je ko card ahum je khanbiro ma hambe se khansira ani shubai se khansira natraga ahum subai se khansira haibado ngasi se ahumak loin phajana lae ko ahumak phajana lae hairagadi sisu negative card ne di haiba yaro ko sisina mu kamai lege da hadi sida aina khallaga leiriba pot hairasine ko sida hadi sida mi sina hadi khallaga lepaga leiraga hadi thabak oina di tawdre hai taraga leptang lepaga khanjanaraga leise aina kenoma tawge kaina khanba leiraga di tawbiyo ba sise ai ngammoi kaina khandaba haita ai ngamnin khalloba confident leiba hai tare ko aina si thabak se changjanba natraga sim sa keno taw matam sida hadi ai ngamni ai changjanba da ken akai ba kemta keno tawde ko aduga kitang chatpa khotpa ma piri ko matek maya oiro ko hadi nomagi oibanina hai tare nomada hadi mapalam chatke dudi yadamnina saida dum hai tare ko hoina leiriba jaga adu da khatang chathok tokpa dumaina aduga aina ngamwe na khaliba thabakto adudagi adudo ngamni haibagi isada confident thambiyo ado haidi sigi aina sigi tawge na khaliba thabakse tawragadi mai pakani ko aduga ani shuba ko ani subagi se ko mangol oiba hai tare ko success leiba hai tare ko sida ko ani shubai se ngashi tawruba thabak kumba da haidi success kumba lakpa khopa adumaina oina oini aduga amana leina ko ishada chawthokpadi sungpaw phawbigano ko haidi mi se amakak leina ko nahangai lerambaga haidi mi se mayam ama keno tawsli ana khalase ba ai se sales se kitang thome lising tara thome ade haidi palak ama kai ma tholo matam da haidi mi gi ego se kari kitang change ro ko pala ina ko adu duna ai phana yamna mathak ka gera natra keno tawgera chamna layo ba yamna adu duna yam phagani ba haidi ishada ego gumba pushan birakta ba hai tare ko ahum subase ko ahum subase ngairaga leiba thabak kumba kaigumba se dum thuna lakani ko haidi adu aina ngairaga leiba potusu aphaba romda lakani ko haidi ngairaga leise haidi phattaba romda lakwan taba aphaba romda lakadaba hai tare ko aina ngaira leibse dagi distance daga hairaga di ko haidi mi khangna baga leraga di long distance relationship kumba ga leramgani ko simasu ko aduga kogi timing aphaba se ko nipan ga ayuki nipan ga minute nipu humdoi dagina pung baro ga minute yankai phawam laikre adagi amu ani ga minute tara humdoi ko sinan tin talaki ani ga minute tara humdoi dagina ahum ga minute kunthra taruk phawam leire adagi amu taruk ga minute kunthra taruk taina nungdangi nungdawaram gine oje ja taruk ga minute kunthra taruk taina nungdangi pung nipan ga minute tara humdoi phawam leire ko adagi athengba mapan ga minute yankai dagina nungalamdai pung ani ga minute nipu nithoi phawam leire ko sisina akhoi gi ngasi gi
ꯇꯥꯏꯃꯤꯡ ꯑꯐꯕꯀꯣ ꯑꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯀꯥꯔꯠ ꯃꯦꯁꯦꯖꯁꯦ ꯊꯦꯡꯛ ꯌꯨ